Central Security Force singna maitai singi lau kuki singda uhanduna thamlaga maitai singna masagi lau uzage haibada athingba thamliba ase condemn tawi haina tera khong sangbi khulgi laumi singna pendaba phongdoknarakli hiramasiga mari lainana tera khong sangbi laimram maningdagi kuki gi khul sing chathibagi lambi singtham lambi da pangthokba paugi mi phamamada singtham lambi lufki secretary L Gopal na hai Sahi asigi lau pantha yorukpaga loinana maitai singi lau pari kunlom kuki singna khoi ba hokre trong laubi tera khong sangbi khulga naknana khondari ba kuki khul sing maru oina geljang boljang molfai tampak molngat amadi tharoi lokna chingba kuki khul singa tainana leiriba maitai gi lau pari chani rom asi maitai singi lau ngaktani laupham sing asigi laukol laithai laukol tharoi lok laukol dam laukol amadi tera makhong laukol da chawrakna lau pari chani rom asi irang asi hek haurakpadagi ngasi phawba maitai gi lau mapu amata changba yadabana lau uba phangdana leirakli adubo maitai gi laupham sing da central force singna kuki da lau uhanaba uhanduna thamli haujiksu dam laukol amadi tera makhong laukol da maitai longmi kunithoi gi lau pari kunlom asi kuki singna khoidoktuna lau unanaba thaurang tawkhre hairi makhatana su lau khoirikhiba yabagi oithokpa leire irang asigi epicenter ama oiba khakta natana relief camp ama su hangduna awa ana taraba singi damak mateng pangliba khul asigi supham nomphom khangdraba longwi sing chahi ani asi lau uba phangdana leklabani hadak su amuk makha sangthana lau uba phanglaroi doribra haiba asi chingdaba longwi singda leire maitai amadi kuki anigi marakta central forces singna Jackson na ngak senduna leiriba asida kari maramgi damak maitai na masagi lau ubada athingba thamlaga kuki singna maitai singi lau uhanduna thamlibano haina sumak na makata na phongdorki laumi kungani thoi muki lau pari kun mukse akoi kuki singna ji koire aduna makata na su khoire khibe yabagi khudong chaba leri akoi matam si amna wali banina akoi se sumaina kayam kuina legi de gisin akoi ge kunjige manakta CRPF leire aduga garwal dasu si patrolling salakana leri mobile one leri asonta bunakal dasu hojikse BSF su leri aduga CRPF su leri masigi marakta leri bo maitai singi lawse masi kukinu ubataragadi masi karmaina tawraga kukinu uribanu sine makoina ubadana ayaba piraga aikogina ubagi ayaba se phangdragadi madumadi aikogi thoksil du soira male na khali maramaduna nga iba sifai sing se makoina nga akana kukina aikogi law sing se uhangadabu oitaragadi makoi ngaktabida aikoina sanga kanda aikogi lokhom si ujaraga hingnana bo hona bana pai sadraga sibasu siba aduga ngasagi aikogi lokhom sida aikoina thengnajaraga aiki isagi lawdu da sanga kanda aikogi law unana bo hona ba hingnana bo hona ba maduni hena phabra haibase wahang lai aikoi hingdaba yadabanina aikogi ngasagi sarkarna atopa thokselama sinbiyu PR na santi purapangam dragadi PR sema withdraw toraga popular government ama thamakana kari to bayage habedo central government na aikogi hojikti miang chagbibam thoya haiba wafam se aikoina ngasagi thamje